ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩꯂꯩꯄꯨꯡ ꯋꯥꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯁ꯭ꯋꯥ ꯈ꯭ꯋꯥꯏꯔꯥꯛꯄꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯒꯦ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯗ ꯁꯔꯨꯛ ꯌꯥꯕꯤꯕ ꯑꯣꯏꯅ ꯑꯗꯣꯝꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯊꯥꯕꯤꯔꯛꯄ ꯑꯁꯤꯅ ꯔꯥꯖ ꯀꯧꯏ꯫ ꯑꯗꯨꯗꯤ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯊꯤꯟꯊꯗꯅ ꯍꯧꯖꯔꯛꯂꯒꯦ꯫ ꯃꯇꯝ ꯑꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 5ꯃꯨꯛꯀꯤ ꯊꯧꯗꯣꯛꯀꯤ ꯋꯥꯔꯤꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩ ꯉꯁꯤꯃꯛꯁꯨ ꯀꯥꯎꯕ ꯑꯃꯠꯇ ꯉꯝꯗꯦ꯫ ꯑꯩꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯟꯃꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕ 4 ꯁꯨꯏ꯫ ꯊꯥꯡꯒꯗꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒ, ꯏꯃꯥꯟꯅꯕ ꯑꯁꯤꯗꯤ ꯃꯃꯤꯡ ꯍꯥꯞꯆꯗ꯭ꯔꯦ, ꯃꯃꯤꯡ ꯍꯥꯞꯄꯤꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯏꯃꯥꯟꯅꯕ ꯑꯁꯤꯅꯦ ꯏꯃꯥꯟꯅꯕ ꯄ꯭ꯔꯁꯥꯟꯇꯅꯦ, ꯏꯃꯥꯟꯅꯕ ꯖꯦꯝꯁꯅꯦ꯫ ꯑꯩꯈꯣꯏ 4 ꯑꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯟꯃꯤꯟꯅꯔꯛꯄꯅꯤ꯫ ꯏꯃꯥꯟꯅꯕ ꯄ꯭ꯔꯁꯥꯟꯇꯒ ꯑꯩꯒꯗꯤ ꯂꯩꯀꯥꯏ ꯄꯨꯂꯞ ꯄꯨꯟꯃꯤꯟꯅꯩ꯫ ꯏꯃꯥꯟꯅꯕ ꯖꯦꯝꯁꯇꯤ ꯕꯤꯁꯅꯨꯄꯨꯔꯗꯒꯤꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯏꯃꯥꯟꯅꯕ ꯄ꯭ꯔꯁꯥꯟꯇ ꯏꯕꯥꯅꯤꯁꯤ ꯅꯣꯡꯃꯗꯤ ꯋꯥꯀꯤꯡ ꯆꯠꯅ ꯋꯥꯔꯤ ꯑꯁꯨꯝꯅ ꯁꯥꯟꯅꯩ꯫ ꯚꯥꯏ, ꯅꯣꯡ ꯐꯥꯗꯣꯛꯇꯁꯨ ꯑꯩꯈꯣꯏ ꯈꯔ ꯂꯥꯞꯄ ꯃꯐꯝꯗ ꯀꯣꯏꯕꯗꯤ ꯌꯥꯗꯤ ꯌꯥꯕꯅꯤ꯫ ꯏꯃꯥꯟꯅꯕ ꯄ꯭ꯔꯁꯥꯟꯇꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯑꯩꯅ ꯈꯨꯝꯃꯤ, ꯍꯣꯏꯅꯦ, ꯆꯨꯝꯁꯨ ꯆꯨꯝꯃꯤ꯫ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ? ꯅꯪꯅ ꯀꯣꯏꯁꯤ ꯍꯥꯏꯔꯤꯕꯁꯦ ꯀꯗꯥꯏꯋꯥꯏꯗꯅꯣ? ꯑꯩꯅ ꯄꯥꯝꯕꯗꯤ ꯈꯔ ꯂꯥꯞꯄ ꯖꯒꯥ ꯑꯃꯗ ꯀꯣꯏꯅꯤꯡꯉꯤ꯫ ꯍꯣꯏ, ꯑꯩꯁꯨ ꯀꯣꯏꯕꯨꯗꯤ ꯀꯣꯏꯅꯤꯡꯉꯤ꯫ ꯑꯗꯨꯗ ꯀꯗꯥꯏꯋꯥꯏꯗ ꯀꯣꯏꯁꯤ ꯍꯥꯏꯅꯣ? ꯏꯍꯦ ꯏꯇꯥꯎ, ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯕꯨ ꯅꯤꯡꯁꯤꯡꯂꯨꯗꯦ, ꯍꯧꯖꯤꯛꯋꯥꯏꯗꯤ ꯅꯤꯡꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯏꯃꯥꯟꯅꯕ ꯄ꯭ꯔꯁꯥꯟꯇꯅ ꯅꯤꯡꯁꯤꯡꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯄ꯭ꯔꯁꯥꯟꯇꯅ, ꯊꯥꯡꯒꯒꯤ ꯏꯇꯥꯎꯗꯣ ꯄꯨꯟꯗꯕꯁꯨ ꯌꯥꯝꯅ ꯀꯨꯏꯔꯦ, ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯑꯩꯈꯣꯏ ꯄꯨꯜꯂꯨꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯏꯍꯦ, ꯍꯣꯏꯅꯦ, ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯊꯣꯛꯎꯔꯦ꯫ ꯐꯔꯦ, ꯑꯗꯣ ꯀꯩꯗꯧꯉꯥꯏꯅꯣ ꯑꯩꯈꯣꯏ ꯄꯨꯟꯅꯕ ꯇꯧꯔꯁꯤ? ꯃꯈꯣꯏꯗꯤ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯣ ꯍꯥꯔꯁꯨ ꯑꯃꯠꯇ ꯆꯥꯏꯗꯕꯅꯤ꯫ ꯐꯔꯦ, ꯃꯈꯣꯏꯗ ꯀꯣꯏꯕ ꯑꯣꯏꯅ ꯏꯟꯁꯥꯡ ꯃꯅꯥꯁꯨꯈꯔ ꯂꯩꯔꯛꯁꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯏꯃꯥꯟꯅꯕ ꯄ꯭ꯔꯁꯥꯟꯇꯗꯣ ꯏꯕꯥꯅꯤꯒ ꯍꯥꯏꯅꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯝꯁ ꯑꯗꯨꯁꯨ ꯄꯥꯎ ꯐꯥꯎꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯖꯦꯝꯁꯇ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯖꯦꯝꯁꯅꯁꯨ ꯐꯔꯦ, ꯃꯇꯝ ꯑꯁꯤ ꯂꯦꯞꯅꯔꯁꯤ, ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯂꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ, ꯑꯩꯈꯣꯏꯁꯨ ꯆꯠꯇꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕ ꯍꯣꯏꯗ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕꯅꯤ꯫ ꯏꯃꯥꯟꯅꯕꯗꯨꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯦ꯫ ꯏꯃꯥꯟꯅꯕꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯚꯥꯏ, ꯅꯈꯣꯏ ꯂꯥꯛꯄꯕꯨ ꯑꯩꯅ ꯊꯤꯡꯕ꯭ꯔꯣ? ꯂꯥꯛꯑꯣ, ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯗꯣ ꯏꯁꯩꯁꯨ ꯂꯩ, ꯏꯁꯩ ꯌꯦꯡꯂꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯦꯛꯂꯒ ꯆꯠꯈ꯭ꯔꯣ꯫ ꯚꯥꯏ, ꯑꯩ ꯂꯦꯛꯄꯗꯤ ꯌꯥꯔꯣꯏꯌꯦ꯫ ꯏꯃꯥꯟꯅꯕ ꯖꯦꯝꯁꯁꯨ ꯑꯗꯨꯒ ꯏꯃꯥꯟꯅꯕ ꯄ꯭ꯔꯁꯥꯟꯇꯁꯨ ꯃꯥꯒꯤ ꯊꯕꯛ ꯂꯣꯏꯅ ꯂꯩꯅꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯤꯡ ꯑꯗꯨꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ꯫ ꯏꯃꯥꯟꯅꯕꯗꯨꯅ ꯅꯣꯡ ꯐꯥꯗꯣꯛꯈꯛ ꯂꯥꯛꯄ ꯃꯇꯝꯗ ꯃꯔꯩ ꯌꯥꯝꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯏꯍꯦ, ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯐꯖꯅ ꯄꯨꯜꯂꯁꯤ ꯚꯥꯏ꯫ ꯑꯩꯈꯣꯏꯁꯨ ꯐꯔꯛ ꯇꯥ ꯇꯧꯕꯅꯤ, ꯂꯥꯛꯊꯣꯛꯇ ꯂꯥꯛꯄꯅꯤ, ꯑꯩꯈꯣꯏꯁꯨ ꯂꯦꯛꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯐꯔꯛ ꯇꯥ ꯇꯧꯕꯅꯤ꯫ ꯏꯃꯥꯟꯅꯕꯗꯨꯅꯁꯨ ꯍꯣꯏ ꯐꯔꯦ ꯁꯤꯜꯂꯕꯗꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯍꯜꯂꯒꯦꯁꯨ ꯍꯜꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯁꯤ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯦ꯫ ꯑꯩꯅ ꯆꯠꯀꯗꯕ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯃꯆꯥꯗꯣ ꯑꯩꯅ ꯆꯥꯝꯊꯣꯛꯂꯦ꯫ ꯑꯩꯁꯨ ꯆꯥꯝꯊꯣꯛꯂꯕ ꯃꯇꯨꯡꯗ ꯍꯌꯦꯡꯗꯤ ꯉꯟꯇꯥꯅ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯛꯂꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯑꯩꯈꯣꯏꯅ ꯆꯠꯀꯗꯕ ꯅꯨꯃꯤꯠꯇꯨꯅꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯒꯥꯔꯤꯁꯦ ꯊꯕꯛ ꯆꯠꯀꯗꯕ ꯂꯩꯕ꯭ꯔꯥ? ꯕꯕꯥ, ꯑꯩ ꯊꯕꯛ ꯆꯠꯀꯗꯕ ꯂꯩ꯫ ꯀꯗꯥꯏꯋꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯊꯥꯡꯒꯗꯅꯤꯗ꯫ ꯏꯃꯥꯟꯅꯕꯗꯣ ꯄꯨꯟꯗꯕ ꯀꯨꯏꯔꯦ, ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯄꯨꯜꯂꯨꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯁꯥꯟꯇꯅꯦ, ꯖꯦꯝꯁꯅꯦ, ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯕꯕꯥ꯫ ꯍꯣꯏ, ꯐꯩ, ꯆꯠꯂꯣ, ꯄꯨꯟꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯅꯇꯥꯎ ꯑꯗꯨꯁꯨ ꯑꯁꯤꯗ ꯂꯥꯛꯈꯤꯗꯕ ꯀꯨꯏꯔꯦ, ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯕ꯭ꯔꯥ ꯃꯥꯕꯨ? ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯣꯏꯁꯨ ꯑꯩꯁꯨ ꯈꯔꯗꯤ ꯆꯤꯜꯂꯦ꯫ ꯑꯗꯣ ꯕꯕꯥꯗꯤ ꯀꯗꯥꯏꯋꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ, ꯅꯪꯕꯨ ꯌꯥꯕꯨ ꯌꯥꯔꯛꯀꯗꯣꯔꯤꯕ꯭ꯔꯥ? ꯅꯃꯥꯟꯅꯕ ꯄ꯭ꯔꯁꯥꯟꯇꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨꯗ ꯄꯨꯂꯞ ꯆꯠꯃꯤꯟꯅꯕ ꯌꯥꯗꯕ꯭ꯔꯥ? ꯅꯪꯒꯤ ꯒꯥꯔꯤ ꯃꯆꯥꯁꯦ ꯑꯩ ꯏꯝꯐꯥꯜ ꯐꯥꯎꯇꯪ ꯍꯥꯏꯒꯠꯂꯨꯈꯤꯒꯦ꯫ ꯕꯕꯥꯗ ꯑꯩꯅ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯕꯕꯥꯅ, ꯑꯩꯒꯤ ꯏꯝꯐꯥꯜꯗꯒꯤ ꯍꯦꯛ ꯁꯥꯟꯅꯕ ꯏꯇꯥꯎꯗꯣ, ꯃꯗꯨꯒꯤ ꯃꯌꯥꯝꯕꯗꯨ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯁꯣꯔꯥꯠꯀꯤ ꯕꯥꯔꯇꯣꯟ ꯇꯧꯔꯛꯏ꯫ ꯉꯁꯤ ꯁꯣꯔꯥꯠ ꯇꯥꯕꯅꯤ,
aduna sorato amutang saluge tawbani line garida satlabasу farak yamna tai gari masa asida adum sakrage tawbani nangbu yabu yagadoribro baba Prasanta do ai phone tawraga amutang hangi magi garidu yagadra haiduna hoi hanglo sum tawdana Prasanta da ina phone tawraga hanglei maduda Prasanta na sum nairakhi bhai aikhoi baba do thabak ama sakhe haiduna sakhi kuina budi lairak ado baba na sora sakhe hairibado adum salangkro aigi gari sida pulap adum salasi ai so hoi phare bhai adudi haiduna thamle ai su baba da yani chalo haidun haikre baba su phare gyan tana sathok khotok tana taw nama da phajana haira maga chalo haidun hairakle ai su hoi haiduna khumle sum tawna baba do adum chakre phi sesilaga ai su ima laklaba matungda ngasi di saksana ba ama lei haidun haiki maduda imana kadai waidano haidun hanglakpada ai su asingba singada loin hekta lithokle sum tawdana ngai haktangi matungda imana ba Prasanta do phone tawrakle imana ba James adu su loisilamu ai khoi laklage haidun haikre imana ba Prasanta ado ai khoi gilairak phawbadang tholao aduga pulap saminarasi haidun hairakle sum tawdana ai su hoi hairaba matungda lairak masim phawbadang tholakle imana ba Prasanta do lakle aduga Nambol bazadagi sam lairaba matungda ai khoi si haitharakle sum tawdana imana ba James ado mahakna ningthau khongdagini mahak su thoklaga ngairam lo haibaduda mahak si thongkalta ngairamle asum tawdana aikhoi hum ase adum lakle asum lakna wari watai sana lakpana imana ba James na sum nairakhi nabani bu gari se onthokna sinna tongkhreda ani purakpa yadabro ras nangi gari do kaidawrake as bye aigi gari do babani imphal da surat amutang saluke haiduna puraga sakre Prasanta gi gari sida yani haibaduda aikhoi hum tongba sangadabado adum puraga laklabani tongba bodi yai haibabu gari si yamna sinna tongi horen lambi da police na ga thalaklabadi kamai tawgadoribano era police na thalaga bu karino nang aduk yamna pakhatlibado thatta thalaklagana khara lapingai matamdagi hauraga khara aikhoi su thaidoklaga satpa taredana natraga nang kumahuraga ras ibani hane salamage nang na khongna tamna lao asi hairaga aikhoi hum asi phagi jugai tawna duna lakle asum lakpa tanjani moirang yoksilakle haina moirang yoksilakpa matam maduda moirang lamkhaida police na check tawrami imana ba James ado kara lapna yengba matamda police ure haiduna hairakhi maduda aina sum naiki James aikhoi hum tongsinbanina phagi basu yai kokte helmet su ama to pakte nang ni haktan kumgera asi hairaga imana ba James ado ni haktan kumhalli aduga matek kharadi khongna laalle matek adu lanthoklaba matam maduda aikhoi hom asi gari amuk tongduna lakle asum tawdana aikhoi thanga yoksilakle imana badugi mayum yauraba matungda imana bado asuki matik yamna harawi aikhoina secondary tamlengai matamda sakhibaduga hairagadi mafam asi kitang di honglammi imana badusu aikhoi lakpada harau mahakna tawrammi asum tawdana aikhoina bharagi kada lairingai matamda wari sanakibasi thokiba thokdoksing adu wari watai oina sanarammi numittumudi aikhoi si yamna nungai yumda saba thakpa oibana thakpi sabi amata tawdre numitto imana baduna karang phawk chalu si haiduna karang phawba pubirami mahakna numita silaklaba matamni numidang isa yenglaka gyan tana hallo haiduna imana su hairakle numidang ki matam maduda isa yengnabani haiduna aikhoi si marang tawrakle tawbadabu aikhoi ahum gari da sakadoribasi ahingi matam tagadoribani adubu aikhoi ahum subanina isa se kaya thoidona kibadi oramde isa yadusu haure isai hauraba matung asida aikhoi si yamna nungairami numittugi isai ado maduda imana badugi laikagi mamana ba khara su khangalli aikhoi khara si numidangi matam maduda yamna nungaina leiba habado irami asum tawdana pung 13 makhai khara helakpa madugi matam maduda aikhoi si yumda hallage haiduna khalaklei maduda imana baduda ina sumna haiki bhai aikhoi su yumda hallage matam asi yumda yoba matamda thenglani imana baduna hairakhi satpa farak taragana aikhoida pulap tumasidana bhai farak taranida hayeng sai khakta sunati imanaba Prasanta ne James ne moisu thabak lai hai
aduna ngasi handaba yadabani hayengsu ngantan hogalaga sakhigadabani asumna hainaraba matungda imanabaduna su hallo haiduna hairakhi asum tawdana aikoisi salamdagi matam maduda babani imani isalni aikoi pulap thingnaraba matungda yumda salasi haiduna hairakle asum tawdana lampaktagi gari thawdolaklaba matam maduda aina imanaba Prashanta da sum haiki nangbu thawadu yabu yagadoribro ayobada konagadoribro hana khara laiki saibro yanida sina sum konani kaino yam kuina sangna sakadabu lamsu natti imphal tana sakadabu iragadi thawsinga se khara laiki ba yaba akisu toro yani adum sasla si haidana imanaba Prashanta na hairakle imanaba James na mu yani hairaka horen lamkhang da takhrabadi parak onthokna tagani ko yanida gari mapu se aine kadobage sahi mari manga se aina gari se dum pairaga laklabani law adum tongkhalo aingonda thajaba tham asum tawraba matungda imanaba James kai ka se ka khalakle aduka Prashanta na gari do thauraga lakle matam ado ningtham tha su yoraklabani maduda aina imanaba Prashanta da sum naiki bhai ningtham tha su khara sanglak na gari se yang na thobada khara di ingi ado kefi amagi manakta khamlo kopi amamam ka churu masai amamam ka singisi asumna hairak laba matam maduda imanaba Prashanta na haujipu kefi ga thong loina hangam gadrane hangni salo adum thaw ai hairake asum tawdana aikoisi lakle adumna lakpa matam maduda sendragi kefi amadi hangduna leirami mafam aduda aikoisi kopi thaktuna ngaihaktan su leirami haina pung adusu baro tasilakadawre churu masai ahum amasu lawre aduga gari do tongkhalaklaba matungda aikoisi lakle asumna laklaba matung aduda surup thakna gari ado imanaba Prashanta na thauba horakle tasengna hairagadi aikoisi purito yamna thabali lakte aduna ahingi matam na goisile gari masana ga thaure ingbana loire kopi amamam thakpadagi sasi khara makhadi sadorakle aduga surup adu sungi hakleiraga thakle asum tawdana ahanba thakpado imanaba Prashanta hana thakle mahak thakpa loisilaba matungda imanaba James mu thaklakle tasengna hairagadi aikoisi surup adu khaklamba yabani adubu wakhal thenba haigadra surup adu maya singba samate yawbanate surup tu khaktani aikoi homasi imanaba Prashanta gi surup adu hana thaklaba matungda mathangda imanaba James hana thakle adu matungda ai thaklaga lakpani aikhoina gari ase sum thauraga lakpaduda moirang khrade hengalakle aikhoigi mamang thana auto masu chelami auto du ikhang khangogdana mathangta tayar do pokhairakhi adumna tayar pokhairakpa matam maduda aikhoigi gari na khangtheng gi tawi aikhoi su break adu yamna napna phare adugo auto driver adugi manak waida kumtharaba matungda aikhoina sum nangi kaka nangi auto asi tayar anoba amata yawtarabra gari tayar ase pokhaire khudak asida tayar ama sindaba yararoi tayar anoba yawrakpra haidun hangi maduda auto kaka aduna yawe ai sunga saidagi tayar ase singe khalaga sindi selaktre kawkhidana ado nakhoi hum suringai sida mutang simbiramuba yakadra aikhoi su yani haiduna gari ki jaga do lakthoraklaba matam maduda gari do khara thangalle aduga tayara do pulapuna siminarami asum tawdana auto driver adusu thana popi yawraklaba matungta mahaksi thaujelhaure aikhoi su dum thaurakle pung asidi baro makhai khara helaga leiramena as matam asidi yadre ni gari do khara yangna thauba yabare ngo bhai imanaba Prashanta na inge hairaga gari se khara yangna thau haisibu karino ayare sangamda khara tapna thauge yumda bu yoradi yaraba natro imanaba Prashanta gi wafam singaduda imanaba James na hoine yangna bu thaubo oiro tapna bu thaubo oiro yumda bu yoradi yare asi haidana aikhoi humasi gari do thau-thaudana wari sana lakle asum tawdana ningtha khong yorakpa matam maduda imanaba James ado mahaksu lehaure mahakna sanglamdaida sumna hairakhi Bishnupur gi upareng hopa jaga do madu khara pharak tabani ko khara sekselo imanaba James ki wahai sing adu de imanaba Prashanta na yare madho nang de khara thuna sangsing khro asi hairaka imanaba do nokna sangkhre
Asum tawdana imanaba Prasantaga ibani kado wari sana sanaraga lai. Imanaba Prasantada aina, "Bhai, haigumdana madugi mafam jagado mina kharadi haidi hainabani. Ado karido khara yangna thawgera madugi jagado." Imanaba Prasantana, "As yare si mina thok thak ngangnaraga nangna thajarido karino. Kasu thudokpa amata tawdi. Aikuna nahangkai chatlibasi. Ado haidi hainabani ko. Aikoigi babasu nongma amadi masa mathanta ningthakongdagi khara thengna halakpada nupi am inarakpagi mawng ama tawi haikibani. Ado yarisi adum thawduba adum thawro yare." Asum tawdana imanaba Prasanta ibani asi gari do thawduna laklei. Haina gari adu su asum thawrakpana Bishnupurgi u pareng hoba jagado madu yoksilaklei. Maduki jagado hek yoksilakpa tanjadu da gari ado mutki haiduna tawraklei. Ihe gari sisu karino beram ika karek libasina. Imanaba Prasantana hairakpani. Maduda aina asumna hangi, "Kaino gari si yarodribro? As tanja asida start ka muthokrabadi lambi se yamna sangi ko ilaga sapa yamna talli. Madugi sumathakta laingam sumung laikadoribani." Imanaba Prasantana hairakhi, "Yabre yengasi gari si mutkadabadi mali adubu isor khoiramsi." Asi haidana imanaba Prasantana hairaklaba matam maduda uhobo pareng ado madu lansilakpa matamda gari adu yakhidre. Imanaba Prasantana hairakhi, "As daw si suon thokna yakhidreda. Gari da yadriba gari no sibo. Ngarang nahan tasu kuidribani servicing chakkibado onthokpagi gari nida. Thau si yawriba sala." Aina ngasai na haidra thau si halaga laksiana extra thau paraklagadi masi thokikadra. Ngai khoda nangsu thau di yawba mali aduga gari yadribasina gari da yadribano. Asum tawdana thau do check torami. Thau do budi yawrami aduga gari do yakhidre. As ilawse sida gari si semba haibasuna tibani na matek khara illaga yangasi. Asi haidana imanaba Prasantana gari mathakta kakhatle. Aina matek khara illaga gari start ado haupa yabre yangi. Adubu gari do start hau haiba yakhide. Mina kari no khara haina pajagasi khongna mo gari si illaga sakadoriba nuairani yamna nuairani. Imanaba Prasantana hairakhi, "Allawse tangai phadrabadi illaga sapataredana nang nupa na tabro. Nupa budi nupa oijaba mafam jaga asida kamaina nupa thopa ngamgadoribano. Allawse indadi illaga salasi matek khara lanthokaga mu yengba haibaduni. Aidi ngamoiko nang illaga lao." Imanaba Prasanta so hoi haidun hairakhi. Asum tawdana gari si illaga lakpa matamni u horiba marak ado khara mayai sansilakpa matam madu aigi matam maduda aikhoigi sasi kari kumba mi tok tawraklami. Aigi sasi asaba nungsit na humjilaklami. Asu ingkraba marak asida asaba nungsit asina kadom thangba saruktagi as ai thanta khaktara. Bhai Prasanta nang hojik asaba nungsit ko humjilaktro?" Imanaba Prasantana, "As aidi ai khaktara hairaga nang su humjilakpro? Mafam jaga si khara thuna lantho ahorasi." Asum tawdana ibani siya parap laklei. Adumna lakpa tanja sida ibani gi tung thangba saruk ado gari tata chawba ama lakpagi makhol gumna tarai. Makhol ado laika amata thanba nate makhol tamaktai adubu gari ado naksina laklaga sungyawdi yawrakte. Imanaba Prasanta ibani su gari do nakal thangba sarukta thaidoktuna illi adubu gari achawba do sunglakte. Mataw kaya sing aduda aina imanaba Prasanta da sunairami, "Bhai masigi gari sibu karino laika amata thandribasina amuktang laithoklaga yengsira." Asum tawdana imanaba Prasanta ibani si laithoktuna yengloi adubu angakpagi matawni gari di amata laktana makhol tamak taraklami. Imanaba Prasanta do masada karigumba khara khalaklaba male. Asum hairakhi, "Bhai mafam jaga asi mina khara hainabado madu sumgadoribro? As aidi ngasai makhai isa se kachu thudokna bukhan jilode hagju waidi isa se kisilakle." Imanaba Prasanta da aina haiki, "La gari se khara thuna thaidoklaga aiko innaba tawrasi." Asum tawdana gari si illaga lakpa tanjaduda u nakal thangmada horiba mayam singado kerek haiduna makhol thoktuna nomba horaklei.
Numittugi matau kayasing ado isada kibana pik thankibani. Thabal mangala adusu yamna phajai. Thabalgi mangala aduda tariba ugi mami kayasing ado lambida tari. Madugi mami sing ado uruba matamda isase ngasai makai kina lakpaga amuke hena kiba phaurakle. Imanaba Prasanta do gari ilambadagi saplepi. Ai sokoibada yengna lakpani. Imanaba Prasanta na gari leplibado madugi mashaduda bom lawna thingsilli. Imanaba Prasanta na sableplibado ai su ingangak na Imanaba Prasanta da hangi. Bhai, kaidaurage? Imanaba Prasanta da wadi amata ngangda mamang thangba saruk aduda khut aduna thilli. Ai sumhakna thilibasi karino haiduna yengluba matam aduda mamang thangba saruk aduda nupi ama tapna salibado ibani su uba horakle. Gari ado start su hoba yade. Start hoba yada baduda thabal ki mangala aduda ubani. Nupi do muksuk muna satli. Adubu Imanaba Prasanta na sumna hiraklami. Mamang thangbada sali sinupi natra. Bhai, nangbo amukta yengu. Imanaba Prasanta da aina mani haiduna khumi. Maduda Imanaba Prasanta da aina. Bhai, masi tasengna mi oiribra natraga karino sibo. Gari asi mahaki manaktamna amutang thaujalaga yengsira. Imanaba Prasanta na thaubadi yadana kamain thaugadoribano. Insilaga yengdoba khakta ngairi. Asi haduna Imanaba Prasanta ibani si nupi duki manaktamna gari do parap insilami. Adubu nupi do asuma mahaki manakta naksingkadra hairaga nupi duki khongthang adudi tapna satli. Tawadabu aikoina mahaki manakta naksimbadi sungam hekta ngamlamde. Asum tauna lairingai tanjaduda nupi do saplepkhre. Aduga mafam marang khangdana thabalgi mangala duda adum tapna mami samduna mangkhre. Tauriba mong matau kaya singaduna maram oiduna Imanaba Prasanta ibani si kibna yaraktre. Khongthang ba somata thoklamte mafam jaga aduda. Bhai, mina hainabado masi tasingna sumgadaba male. Aidi ngasina ahanbani. As nang khakta nateba aisu ngasina ahanbani. Baba hoina karina haibado aisu nahan makhadi kaya thoidona thabudi thajarudi. Adubu ngasidi hakthingna na thingnarabanina aisu isasi thajare. Asum taudana lairingai sairak asida aikhoi tongthangba saruk asida nupi ani ohumna murum sonduna wari sanabagi makhol kumna tarakle. Imanaba Prasanta do laithok yengba sungamde. Adubu masado thak nektuna tung laithok yengluba jani. Adum nek yengluba tanjaduda mami sami oina nupi ani khak wari watai sanaduna salibado mak suraklaba jani. Imanaba Prasanta di madu uruba matamda masado kibana yadraba jani. Aingonda sum hairakhi. Bhai, tungthangba saruk asida laklibasi karino. Imanaba Prasanta na hairakliba wahai singado aisu tung laithok yengloi. Adubu tungthangba saruk aduda laklibado ai ngasi maksu kauba amata leite. Makok phauba phi loina kopsilabi nupi ani kha wari sanaduna makhong laibak tadaba makai itawak tawba makai lakpagum tauribado mami sami oina thabal ki mangala aduda urakle. Adum hek tawrakpa tanjaduda Imanaba Prasanta ibani si gari do hau thadana illase haidana ibani si illaka lakle. Asum nang ngehaktangi matungda mami sami oina laklamba singado tumin lehore. Aduga khara laptakna gari asoba ma lakle. Gari asobadugi maingala aduda ngasai ukhiba singado loin hekta mangkhre. Imanaba Prasanta ibani su khara makhai nena tarakle. Gari asobadu yauraklaba matungda aikhoi se khamle. Aduga gari asobaduda wari singado loin hekta tamle. Gari asobaduna sum hairaklami. Marakta sise khara tawe haibani. Nakhoi pali tarabara ngasi. Asumna wari watai sanare. Aduga makhoi gari dudagi yaurakpa thauri ama puthoktuna aikhoi gari sida kotuna aikhoi laifam phauba thilakle. Namitto aikhoi mapa yauraklaba matungda aikhoi su lehore. Aduga Imanaba Prasanta do aikhoi da pulap tuminare. Nongalaklaba matungda Imanaba Prasanta do mahaki mayumda thenkhre. Maksu thabak lai haiduna. Adubu numituda thokhiba wari pumnamak singado imada loin hekta tambada madugi mafam jagado khara marakta tawbani. Yamna toina ti thoktabani haiduna hairakhi. Asum tawdana matung tarakpa matamda madugi mafam jagado ai kaya thoidona sakhidre numidangki matamda
Satpa tarabasу marak-marakta kari asubada khara-khara chali. Adubu masadadi yamna toina chapadi oiramde. Wari sa matang asida losinjari. Wari sinungay birabadi. Like amadi subscribe share tawbiram haiduna haisari. Aduka amana adom-adom gi isada asyang bathokpa wari sing laibiragadi. Aikuna pithokjariba WhatsApp number asida thabiraknaba ningsingjari. Ngasigi onadi matang asida losinjarage. Mathanggi warida mo hana thengnarasi. Ima laibakna yaifare.